힘들게 하는 저주를 내려주소서. Hello friends, welcome to my YouTube channel. Ngasi miyamgi mafamda puduna lagriba movie asi Korean gi horror movie amani. Mamingna Bunsin Saba kawi. Mayamna soidana pambigani thazai. Aduna video asibu loiba fawba yengbinaba haijari. Adudi mayam wari asi haujilasi. Yojin Kobi school tamlibi nupi macha amabu uttuna movie asi haurai. Yojin amadi magi mamanabi aniga loinana school suti tharaba matung class manungda laihauduna Bunsin Saba kauba game amabu sananabagidamagta khanaduna lairami. Yojin khoina sanadawriba game asi thawaibu kauduna wari sanaba ngamba game amani. Yojin amadi magi mamanabi singna makhoigi classmate ki atopa nupi marina hot neiba bully toba asigi mayokta makhoina game asibu sanaduna thawai sing kauduna makhoibu bully tawriba nupi sing aduda sap toba oirami. Asumna Yojin magi mamanabi singaloinana game asi sanaba horami. Thawai singbu kauduna makhoida bully tawriba nupi sing adugi maming panduna sap tawrami. Game asi rule amakhak lei. Game asi sanariba matam asida mit pangthokpa yade. Haubadagi loiba fawba mit isingadabani. Adubu Yojin di karigumba khonjel khara tarakpadagi mamit pangthokhirami. Yojin mamai laithoktuna magi tungda yengluba matamda yamna kiningai oiraba saktam amadi but natraga fatraba thawai ama leptan leiba urami. Yojin thawai adu urubadagi yamna kanna laurami. Masidagi aikoina uwa fanglibasi sin asi matangi numit asini. Mahausagum school timing yauduna Yojin ki classmate nupi ama school lagduna magi class ta changlaklami. Matam asida haiji kauba nupi amana kadugi seat number 29 da masana mai thazaduna siduna leiramba thinarami. Aduga Yojin di numit asi school su khara thengna laglami. Mane school da changlakpa matamda school asida police singna leiramba thengnarami. Haujikti Yojin su haiji sibagi pau asi tarami. Pau asi tabadagi Yojin amadi magi mamanabi singna khalami. Makhoina thakiba sap adu fangba haurambale haiduna. Maramdi siduna leiramliba haiji hairiba nupi asisu makhoibu bully tawbada yawba miyoi amani. Mathangi sindana school asigi principal oiriba Mr. Park amadi school asigi oza amaga wari sanabasi uwa fangi. Haijina seat number 29 asida siduna leiramba asida makhoisu angakpo irami. Karamna thokribano haiduna khanarami. Lee Kobi arts ki oza nupi amaga Han Kobo oza nupa amagasu haijina siduna leiramba asigi matangda wari sanaduna leirami. Mathangi sinda Miss Lee class ta changlaktuna roll call torami. Asum korakpana roll number 29 da Kimin Suk haiduna kauraklami. Matam asida Kimin Suk yamna tamna khulaklami. Miss Lee na mabu khara kanna kumba yadro nangbu haiduna ngaglami. Mayamna onthokduna yenglami. Aduga kanna lauraduna class tagi chenthokkhirami. Class asida Yojin amadi magi mamanabi singdamak ngairami. Aduga Yojin na Miss Lee da hairaglami. Miss, aikoigi class asidadi Kimin Suk kauba nupi amata yaude. Miss Lee amuk register da yengluba matamda roll number 29 gi ming asi masana mangkhirami. Miss Lee gi matungda thawai ama leibasi Yojin na urami. Yojin na yamna kirami. Thaudok asigi matung Miss Lee bu angang ki halli haiduna principal na office ta kauduna yamna chairami. Mathangi sindana Yojin amadi magi marup singbu ulai. Aduga makhoise yamna haraurami. Maramdi makhoidi bully tawragliba miyoi adu soidana sibagi chairak fanglagani. Tanja asida Yojin amadi magi marup singbu bully tawbada yawba hingduna leihoriba makhoi ahum laktuna Yojin amadi magi marup singda ayet papirami. Mathangi sindana Miss Lee Sarhan gi mayumda chattuna Kimin Suk maramda hanglami. Matam asida Miss Lee na khangba ngamlami. Kimin Suk ase chahi kunthagi mamangda maina chaktuna sikhiba oirami. Seat number 29 asi khaktadamak Kimin Suk na famlami. Miss Lee bu masigi matangda yamna khandanaba Sarhana hairami. Matam asida Sarhan gi machanupi Hokiyang su laglami. Aduga mahak ase psychiatrist amasu oirami. Miss Lee na chatkraba matungda Sarhan na Miss Lee bu nuksizai haibase magi machanupi Hokiyung na khanglami.
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯥꯏꯍꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯥꯏꯍꯣ ꯑꯁꯤꯁꯨ ꯌꯣꯖꯤꯟ ꯈꯣꯏꯕꯨ ꯕꯨꯂꯤ ꯇꯧꯕꯗ ꯌꯥꯎꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯗ ꯌꯣꯖꯤꯟꯅ ꯈꯪꯂꯝꯃꯤ ꯑꯥꯏꯍꯣꯁꯨ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯍꯣꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯁꯦ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯑꯥꯏꯍꯣ ꯑꯃꯗꯤ ꯍꯥꯏꯖꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛ ꯑꯁꯤ ꯃꯃꯥꯏ ꯑꯁꯤꯗ ꯆꯦ ꯑꯃꯨꯕ ꯑꯃ ꯅꯝꯁꯤꯜꯂꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯩ ꯊꯥꯖꯗꯨꯅ ꯁꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯀꯤꯝ ꯏꯟ ꯁꯨꯡꯅ ꯁꯤꯈꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯍꯥꯅ ꯁꯤꯠ ꯅꯝꯕꯔ 29 ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯃ ꯂꯩꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯌꯣꯖꯤꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯔꯍꯥꯟꯗ ꯕꯨꯟꯁꯤꯟ ꯁꯥꯕꯥꯒꯤ ꯁꯥꯞ ꯊꯥꯈꯤꯕ ꯋꯥꯔꯤꯁꯤꯡ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯁ ꯂꯤ ꯁꯤꯕꯨ ꯎꯠꯂꯛꯏ꯫ ꯃꯤꯁ ꯂꯤꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁ ꯂꯤꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯣꯖꯤꯟꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯤꯁ ꯂꯤꯅ ꯌꯣꯖꯤꯟꯕꯨ ꯎꯈꯤꯕꯗꯒꯤ ꯌꯣꯖꯤꯟ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯌꯣꯖꯤꯟ ꯃꯤꯁ ꯂꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯖꯤꯟꯅ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯈꯪꯕ ꯉꯝꯒꯅꯤ꯫ ꯌꯣꯖꯤꯟ ꯆꯦꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯖꯥꯡꯍꯤꯁꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯖꯥꯡꯍꯤꯁꯨꯅ ꯌꯣꯖꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯅꯪ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯒꯁꯨ ꯌꯥꯝꯅ ꯈꯠꯅꯩ꯫ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯕꯨ ꯌꯣꯖꯤꯟꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯂꯝꯗꯦ꯫ ꯌꯣꯖꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯄꯨꯝꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯖꯤꯟꯗꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯌꯣꯖꯤꯟꯒꯤ ꯃꯪꯗ ꯁꯤꯠ ꯅꯝꯕꯔ 29 ꯁꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯣꯖꯤꯟ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ ꯂꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯈꯥꯗꯒꯤ ꯗꯔꯋꯥꯖ ꯍꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯔꯋꯥꯖ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯅꯤꯡꯗꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯒꯤ ꯗꯦꯠ ꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯥꯌꯨꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯀꯣꯛꯇ ꯆꯦ ꯑꯃꯨꯕ ꯑꯃ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯡꯗꯅ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏ ꯆꯪꯂꯕ ꯌꯣꯖꯤꯟ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯖꯥꯎꯟ ꯃꯁꯥꯅ ꯃꯩ ꯊꯥꯖꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯤꯁ ꯂꯤꯅꯗꯤ ꯖꯣꯌꯤꯟꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯣꯖꯤꯟ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯌꯣꯖꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯑꯣꯐꯤꯁꯇ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯖꯤꯟꯅꯗꯤ ꯖꯥꯌꯨꯟ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯤꯝ ꯏꯟ ꯁꯨꯛꯅ ꯌꯣꯖꯤꯟꯒꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯌꯣꯖꯤꯟꯅ ꯕꯨꯁꯤꯟ ꯁꯥꯕꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯣꯖꯥꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯎꯠꯂꯛꯂꯤ꯫ ꯖꯣꯌꯤꯟ ꯈꯣꯏꯕꯨ ꯕꯨꯂꯤ ꯇꯧꯕ ꯌꯥꯎꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯁꯣꯖꯥꯟ ꯈꯛꯇ ꯉꯥꯏꯔꯦ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯁꯣꯖꯥꯟꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯌꯣꯖꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯖꯤꯟꯅ ꯁꯣꯖꯥꯟꯕꯨ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯖꯥꯟ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯁꯣꯖꯥꯟ ꯀꯤꯔꯛꯇꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯕ ꯌꯣꯝꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯆꯦꯜꯂꯛꯄꯗ ꯋꯥꯔꯛꯂꯗꯨꯅ ꯁꯣꯖꯥꯟ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯝꯊꯔꯝꯃꯤ꯫ ꯁꯣꯖꯥꯟꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯍꯥꯞꯂꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯖꯥꯟꯒꯤ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯕꯁ ꯑꯃ ꯊꯧꯔꯛꯇꯨꯅ ꯁꯣꯖꯥꯟꯕꯨ ꯊꯣꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯁꯣꯖꯥꯟ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯔꯕꯁꯤꯡꯅ ꯌꯣꯖꯤꯟꯕꯨ ꯗꯌꯥꯟ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯗꯌꯥꯟ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯌꯣꯖꯤꯟꯒꯤ ꯃꯀꯣꯛꯇ ꯆꯦ ꯑꯃꯨꯕ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯃꯩ ꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯔꯍꯥꯟꯅ ꯌꯣꯖꯤꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯧꯔꯨꯗꯨꯅ ꯂꯥꯛꯄꯗꯒꯤ ꯌꯣꯖꯤꯟꯕꯨ ꯁꯔꯍꯥꯟꯅ ꯀꯟꯕꯤꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯣꯖꯤꯟꯕꯨ ꯃꯦꯗꯤꯀꯦꯜ ꯔꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯗꯤꯀꯦꯜ ꯔꯨꯝꯗ ꯁꯔꯍꯥꯟ ꯑꯃꯗꯤ ꯌꯣꯖꯤꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯣꯖꯤꯟꯅ ꯍꯥꯏ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯁꯤ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯁꯤꯔꯦ, ꯑꯗꯨꯅ ꯕꯨꯁꯤꯟ ꯁꯕꯥꯒꯤ ꯁꯥꯞꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯔꯍꯥꯟꯕꯨ ꯃꯤꯁ ꯂꯤꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ ꯂꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯔꯍꯥꯟ ꯊꯣꯛꯈꯤꯗꯨꯅ ꯌꯣꯖꯤꯟ ꯑꯃꯗꯤ ꯃꯤꯁ ꯂꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯤꯁ ꯂꯤꯅ ꯌꯣꯖꯤꯟꯗ ꯍꯪꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯌꯣꯖꯤꯟꯅ ꯈꯨꯝꯂꯝꯃꯤ, ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯔꯝ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ, ꯃꯔꯝꯗꯤ ꯇꯞꯅ ꯇꯞꯅ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯂꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯖꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯁ ꯂꯤꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯍꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯁꯔꯍꯥꯟ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏ, ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯀꯤꯃꯤꯟꯁꯨꯛꯅ ꯁꯤꯈꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯁꯤꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯈꯟꯅꯔꯝꯃꯤ, ꯌꯣꯖꯤꯟꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯔꯣꯏꯁꯤ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯂꯦꯞꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯣꯖꯤꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯣꯖꯤꯟꯅ ꯀꯤꯃꯤꯟꯁꯨꯛꯀꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯃꯥꯗ ꯍꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯀꯤꯃꯤꯟꯁꯨꯛ ꯌꯣꯖꯤꯟꯒꯤ ꯃꯃꯥꯒ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯖꯤꯟꯒꯤ ꯃꯃꯥꯅ ꯍꯥꯏ, ꯋꯥꯔꯤ ꯑꯁꯤ ꯂꯤꯗ꯭ꯔꯤꯉꯩ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ, ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯆꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯌꯣꯖꯤꯟꯒꯤ ꯃꯃꯥꯅ ꯀꯤꯃꯤꯟꯁꯨꯛꯀꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤ ꯄꯥꯁꯀꯤ ꯋꯥꯔꯤꯁꯤꯡ ꯎꯔꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤꯕ ꯀꯤꯃꯤꯟꯁꯨꯛ ꯑꯁꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯃꯥꯟꯅꯕꯤ ꯖꯥꯡꯍꯤꯁꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯃꯤꯟꯁꯨꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯁꯤꯅ ꯃꯌꯥꯝꯒꯨꯝꯅ ꯐꯖꯅ ꯎꯕꯗꯗꯤ ꯉꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯃꯥꯕꯨ ꯗꯌꯥꯟ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯑꯥꯏ ꯆꯦꯛꯑꯞ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯤꯃꯤꯟꯁꯨꯛꯀꯤ ꯃꯃꯤꯠ ꯑꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯁꯦꯡꯅ ꯎꯕ ꯉꯝꯂꯝꯕ ꯑꯁꯤꯅꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯃꯤꯟꯁꯨꯛꯄꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯅ ꯌꯥꯝꯅ ꯑꯣꯠ ꯅꯩꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯤꯃꯤꯟꯁꯨꯛꯇ ꯏꯁꯤꯡ ꯐꯥꯎꯕ ꯍꯩꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯤꯃꯤꯟꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯈꯧꯔꯤꯗ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯑꯩ ꯍꯤꯡꯆꯥꯕꯤꯅꯦ, ꯅꯣꯏꯅ ꯎꯕꯗꯁꯨ ꯈꯪꯂꯝꯒꯅꯤ, ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯕ ꯈꯛꯇꯗ ꯅꯪꯕꯨ ꯍꯥꯠꯄꯁꯨ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯑꯁꯤꯗ ꯀꯤꯃꯤꯟꯁꯨꯛꯅ ꯃꯥꯒ ꯈꯠꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯀ꯭ꯂꯥꯁꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯃꯤꯟꯁꯨꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯖꯣꯡꯍꯤꯁꯨꯅ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯀꯤꯃꯤꯟꯁꯨꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯌꯣꯖꯤꯟꯒꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯗꯨ ꯖꯣꯡꯍꯤꯁꯨꯅ ꯎꯔꯝꯃꯤ꯫ ꯖꯣꯡꯍꯤꯁꯨ ꯃꯆꯥꯅꯨꯄꯤ ꯌꯣꯖꯤꯟꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯣꯖꯤꯟ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯣꯖꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯖꯣꯡꯍꯤꯁꯨꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯤꯃꯤꯟꯁꯨꯛꯀꯤ ꯊꯋꯥꯏꯁꯨ ꯖꯣꯡꯍꯤꯁꯨꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯤꯃꯤꯟꯁꯨꯛꯀꯤ ꯊꯋꯥꯏ ꯑꯃꯗꯤ ꯀꯤꯃꯤꯟꯁꯨꯛꯇ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯣꯖꯤꯟꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯣꯖꯤꯟꯅ ꯁꯔꯍꯥꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯆꯪꯂꯛꯂꯤꯕ ꯊꯋꯥꯏ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯤꯃꯤꯟꯁꯨꯛꯀꯤ ꯊꯋꯥꯏ ꯆꯪꯂꯕ ꯌꯣꯖꯤꯟ ꯑꯥꯔꯠ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯁ ꯂꯤꯅ ꯆꯪꯂꯛꯇꯨꯅ ꯌꯣꯖꯤꯟꯕꯨ ꯀꯧꯔꯨꯕ ꯃꯇꯝꯗ ꯌꯣꯖꯤꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯊꯨꯕ ꯃꯇꯝꯗ ꯅꯪ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤꯡ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯀꯗꯕꯅꯤ꯫ ꯁꯤꯗꯒꯤ ꯃꯤꯁ ꯂꯤ ꯆꯦꯟꯊꯣꯛꯇꯨꯅ ꯑꯣꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯁ ꯂꯤꯒꯤ ꯍꯛꯆꯥꯡꯗꯁꯨ ꯃꯁꯛ ꯈꯪꯗꯕ ꯊꯋꯥꯏ ꯑꯃ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯔꯍꯥꯟꯅ ꯌꯣꯖꯤꯟꯕꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯍꯣꯀꯤꯌꯨꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯀꯤꯌꯨꯛꯅ ꯌꯣꯖꯤꯟꯕꯨ ꯍꯦꯞꯅꯣꯇꯥꯏꯖ ꯇꯧꯔꯗꯨꯅ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
ꯍꯣꯀꯤꯌꯨ ꯌꯣꯖꯤꯟꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯃꯤ ꯑꯃꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯌꯨꯅ ꯑꯥꯏꯍꯣꯅ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ, ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏ ꯆꯪꯂꯕ ꯌꯣꯖꯤꯟꯅ ꯀꯔꯝꯅ ꯃꯥꯕꯨ ꯍꯥꯠꯈꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯀꯤꯝ ꯏꯟ ꯁꯨꯛꯅ ꯍꯣꯀꯤꯌꯨꯄꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯀꯤꯌꯨꯄꯨꯁꯨ ꯑꯥꯏꯍꯣꯅ ꯁꯤꯈꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯁꯥꯅ ꯁꯤꯖꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯌꯨ ꯌꯣꯖꯤꯟꯒꯤ ꯋꯥꯈꯜꯒꯤ ꯃꯃꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯤꯝ ꯏꯟ ꯁꯨꯛꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯔ ꯂꯩꯔꯤ, ꯃꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯣꯖꯤꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯤ ꯍꯣꯀꯤꯌꯨꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯣꯖꯤꯟꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯍꯣꯀꯤꯌꯨꯅ ꯀꯤꯝ ꯏꯟ ꯁꯨꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯣꯀꯤꯌꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯐꯤ ꯑꯃꯨꯕꯁꯤꯡꯅ ꯈꯨꯝꯖꯤꯜꯂꯗꯨꯅ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯀꯤꯝ ꯏꯟ ꯁꯨꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯣꯖꯤꯟꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯀꯤꯝ ꯏꯟ ꯁꯨꯛꯄꯨ ꯐꯤꯃꯨ ꯑꯃꯅ ꯃꯀꯣꯛꯇ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯃꯩ ꯊꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯀꯤꯝ ꯏꯟ ꯁꯨꯛ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤ꯫ ꯍꯣꯀꯤꯌꯨ ꯌꯣꯖꯤꯟꯒꯤ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯣꯖꯤꯟꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏꯒꯤ ꯃꯁꯛ ꯑꯁꯦꯡꯕ ꯍꯣꯀꯤꯌꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯖꯤꯟ ꯑꯁꯦ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯍꯣꯀꯤꯌꯨꯅꯁꯨ ꯈꯪꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯤꯝ ꯏꯟ ꯁꯨꯛꯁꯦ ꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕ ꯃꯈꯩ ꯆꯠꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯍꯥꯟꯕꯨ ꯃꯤꯁ ꯂꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯔꯍꯥꯟꯅ ꯃꯤꯁ ꯂꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯃꯤꯁ ꯂꯤꯅ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯁ ꯂꯤ ꯁꯔꯍꯥꯟꯒ ꯏꯟꯇꯤꯃꯦꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁ ꯂꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯦ ꯃꯉꯣꯟꯗ ꯆꯪꯈꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁꯇꯔ ꯍꯥꯟ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯤꯁꯇꯔ ꯄꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯃꯃꯥ ꯆꯨꯟꯍꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯑꯗꯨꯒ ꯆꯨꯟꯍꯤꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯤꯁꯇꯔ ꯄꯥꯛ ꯁꯔꯍꯥꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯨꯍꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯁꯇ ꯁꯤꯟ ꯑꯁꯤ ꯎꯠꯂꯗꯨꯅ ꯆꯨꯍꯤ ꯑꯃꯗꯤ ꯀꯤꯝ ꯏꯟ ꯁꯨꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯕꯨ ꯊꯝꯕ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯊꯝꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯁꯇꯔ ꯄꯥꯛꯅ ꯀꯤꯝ ꯏꯟ ꯁꯨꯛꯄꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯑꯌꯥꯕꯁꯨ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯨꯍꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯋꯥꯈꯜ ꯍꯣꯡꯂꯝꯃꯤ꯫ ꯆꯨꯍꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯅꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯇꯅꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯏꯟꯇꯤꯃꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯤꯁꯇꯔ ꯄꯥꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯁꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯨꯍꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯆꯨꯍꯤꯅ ꯍꯥꯏꯗꯣꯛꯈꯤꯒꯗ꯭ꯔꯥ ꯀꯤꯔꯛꯄꯗꯒꯤ ꯀꯤꯝ ꯏꯟ ꯁꯨꯛꯄꯨ ꯃꯩ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯆꯨꯍꯤꯒꯤ ꯌꯨꯝꯕꯨꯁꯨ ꯃꯩ ꯊꯥꯕꯤꯔꯝꯃꯤ꯫ ꯌꯨꯝ ꯃꯩꯅ ꯆꯥꯛꯄ ꯑꯁꯤꯗ ꯆꯨꯍꯤꯁꯨ ꯌꯥꯎꯈꯤꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯎꯠꯂꯗꯨꯅ ꯌꯣꯖꯤꯟꯅ ꯑꯃꯨꯛ ꯍꯥꯟꯅ ꯕꯨꯁꯤꯟ ꯁꯥꯕꯥ ꯒꯦꯝ ꯑꯁꯤꯕꯨ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯁꯤꯗ ꯌꯣꯖꯤꯟꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯤꯝ ꯏꯟ ꯁꯨꯛꯀꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯣꯖꯤꯟ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥ ꯁꯤꯖꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ ꯂꯤ ꯂꯥꯛꯇꯨꯅ ꯌꯣꯖꯤꯟꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤꯁ ꯂꯤ ꯍꯣꯀꯤꯌꯨ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯋꯥꯏ ꯑꯃꯅ ꯃꯥꯕꯨꯁꯨ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯀꯤꯌꯨꯅ ꯃꯤꯁ ꯂꯤꯕꯨꯁꯨ ꯍꯥꯏꯄꯣꯇꯥꯏꯖ ꯇꯧꯔꯝꯃꯤ꯫ ꯍꯣꯀꯤꯌꯨ ꯑꯃꯗꯤ ꯃꯤꯁ ꯂꯤꯅ ꯆꯥꯟꯍꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯁ ꯂꯤꯗ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯦ ꯆꯨꯟꯍꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯁ ꯂꯤ ꯃꯁꯥ ꯑꯁꯦ ꯌꯥꯝꯅ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯨꯟꯍꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯤꯁ ꯂꯤꯗ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯁ ꯂꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯀꯤꯌꯨ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯍꯥꯟꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯍꯥꯟꯅ ꯍꯣꯀꯤꯌꯨꯀꯤ ꯃꯁꯥꯕꯨ ꯍꯥꯏꯍꯟꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯣꯀꯤꯌꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ, ꯑꯗꯨꯅ ꯃꯤꯁꯇꯔ ꯍꯥꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯦ ꯄꯥꯁꯇ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯄꯥꯁꯇ ꯆꯨꯟꯍꯤꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯆꯨꯟꯍꯤꯒꯤ ꯄꯣꯁꯦꯝ ꯖꯥꯗꯨ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫
Chunhida mingsel ama lei. Masigi matengna magi machanupi asina mamit uba ngamlibani. Haibadi Kim In Sukna chathoklamdai matamda mingsel asigi matengna Chunhi mamit ka connect tawrami. Aduga masigi mingsel asini Miss Lee na present time da thengnakiba mingsel ado. Chunhi gi yum adubu mafam aduda leiriba misingna mai tharakpa matam asidasu magi mamit ase Kim In Sukna connect tawduna leiribani. Aduga angangsing adudagi machanupi pu kannabu hotnaringaida masu yum adugi manungda maina chaktuna sikhibani. Chunhi na siramdai mikupta mafam asida leiriba mi khudingda sap tawduna hairami. Nakhoi kana amata mafam asibu thadokduna chatpa yaroi. Chatke honaraglabadi hatokani. Aduga aina laman khumdriva fawbadi aigi thawaina ingna chikna leiba ngamloi. Maram asinani mamangda Yojingi mamana karigumba maram amatada mafam asibu thadokduna khak chatke khanganu hairamliba. Present time da amu lagduna Miss Lee gi manakta Chunhi famduna leirami. Aduga Miss Lee gi hakchang da changkhiduna Miss Lee khudum chanki. Hakchang di Miss Lee gi oijarabasu thawai di Chunhi gi oirami. Hoki yuki manakta khanghaudana Miss Lee lagduna leirami. Aduga Miss Lee se Chunhi na khudum chansinduna magi malkhada thamlami. Hoki yuki badagi mamit khumjillami. Matam asida Miss Lee na mabu makhori metuna hatoklamlaga chatkhirami. Mathangi numitana Yojin school da lagtuna Miss Lee gi manakta changlaklami. Miss Lee maina chakraba yum aduda thingnarakhiba mingsel aduda yengduna leirami. Aduga Chunhi gumna tawraklami. Yojin bu kaushinduna famhallami. Aduga kidanaba hairami. Miss Lee na Yojin gi manungda yauriba Kim In Sukta mabu malem asida amuk puraknaba thaurang pumba loire hairami. Masidagi Yojin Kim In Sukki saktamda olaklami. Somdana hall amagi manungda oza mayam wari tanarami. Aduga Yojin bu hatkinaba khanarami. Tanja asida Kim In Sukki thawaina khudum chankraba Yojin lagtuna hall asibu mai tharami. Aduga yamna kanna laurami. Matam asida hall asida yamna achauba blast ama tawraktuna oza mayam amadi Yojin sirami. Hansu hall adubu mai chaktuna pokhairakpa adu urami. Masidagi Miss Lee bu thiba tholaklami. Somdana meeting aduda yaudaba oza ama magi kada famduna leirami. Tanja asida Miss Lee lagtuna oza hadubu hatoklami. Haujikti principal Mr. Park khaktamak ngai hore. Makol sing asi tarakpadagi Mr. Park tholaklami. Matam asida Miss Lee stair manakta leptuna leiba urami. Miss Lee leiramliba adu ubadagi Mr. Park magi Kevin da chansinduna magi mateng pangbinaba call tawduna mi kaurami. Tanja asida Miss Lee Kevin manung da changlaktuna kati amana Mr. Park pu kati amana thilami. Somdana Mr. Han oza adugi asiba hakchang adu thengnarami. Aduga principal gi Kevin da amu chilaklami. Matam asida Chunhi gi thawaina khudum chankraba Miss Lee na mamai mamit khangdana masa pumba ingak tatairaduna Mr. Park ta katina hanjin thinduna tamthina hatoklami. Masi urubada Mr. Han yamna kirami. Masa pumba ina pungang nganglaba Miss Lee Mr. Han gi manakta changsilaktuna Mr. Han bu yamna munna yenglamlaga wahai ama fabu hairamdana chatkhirami. Miss Lee school adagi thong hangdoktuna nong marakta chatki. Asumna Chunhi amadi Kim In Sukki laman khumlami. Mathangi sinda aikhoina chahi kharagi matungda urami. Miss Lee machanupi amasu phangjarami. Aduga angang asi Mr. Han gi machani. Chunhi na Miss Lee da changduna Mr. Han gi intimate tawkhiba aduna oirakpani. Movie asigi last scene da angang asina camera da usilaktuna munna yenglami. Masina haibadi angang asi Kim In Sukni. Aduga Chunhi na hairamba wafam adu angang asi oiduna Kim In Suk amuk hanna malem asida lagpa asi pumnamal Chunhi gi plan oirami. Asumna movie asi matang asida loishinjare.